ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯃꯅ ꯏꯄꯪ ꯄꯪꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯍꯥꯏꯕ ꯃꯃꯥꯁꯦ ꯌꯥꯝ ꯐꯠꯇꯦ, ꯃꯃꯥꯇꯣꯟꯗꯁꯨ ꯃꯃꯥ ꯀꯧ ꯍꯥꯏꯔꯤꯕ꯫ ꯃꯉꯥꯜꯅ ꯁꯥꯎꯔꯞ ꯈꯨꯝꯂꯛꯏ꯫ ꯆꯟꯆꯟ, ꯃꯉꯣꯟꯗ ꯃꯃꯥ ꯀꯧꯕ ꯌꯥꯗꯦꯀꯣ, ꯃꯥꯗꯤ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯦ꯫ ꯃꯥ ꯂꯩꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯃꯃꯥꯅ ꯑꯗꯨꯝ ꯀꯞꯄꯤꯁꯦ, ꯃꯥꯗꯤ ꯕꯦꯠꯅꯦ꯫ ꯂꯩꯃꯅ ꯏꯇꯞ ꯇꯞꯅ, ꯑꯩꯁꯨ ꯀꯧꯔꯣꯏꯗ, ꯄꯄꯥꯅ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯇꯝꯕꯤꯕꯅꯦ꯫ ꯑꯗꯣ ꯑꯩꯗꯤ ꯄꯄꯥꯁꯤ ꯅꯨꯡꯁꯤꯉꯣ, ꯑꯩꯈꯣꯏꯒꯤ ꯆꯣꯀ꯭ꯂꯦꯠ ꯑꯗꯨꯝ ꯂꯩꯕꯤꯀꯣ ꯗꯗꯥ꯫ ꯃꯈꯣꯏꯅꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯃꯃꯥ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯎꯔꯝꯂꯣꯏꯀꯣ꯫ ꯑꯩꯅ ꯊꯦꯝꯖꯤꯜꯂꯒ ꯍꯥꯏꯈꯤ, ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ, ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯕꯤꯅꯤ꯫ ꯏꯄꯨꯔꯣꯏꯕꯅ ꯏꯟꯊꯣꯛꯂꯕꯁꯨ ꯑꯩꯒꯤ ꯊꯧꯅꯥꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯏꯆꯥ ꯑꯅꯤꯁꯤꯅ ꯆꯥꯎꯔꯛꯂꯒ ꯃꯃꯥꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯂꯛꯈꯤꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯔꯒ ꯋꯥꯈꯜꯒꯤ ꯑꯃꯝꯕꯁꯦ ꯀꯥꯎꯈꯤꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯑꯉꯥꯡ ꯑꯅꯤꯗꯣ ꯆꯥꯛ ꯆꯥꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯨꯟꯅ ꯃꯨꯟꯅꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅꯕ ꯃꯇꯧꯁꯤ ꯎꯔꯒ ꯑꯩꯅ ꯅꯣꯛꯄ ꯉꯝꯈꯤꯕꯅꯤ꯫ ꯃꯁꯤ ꯅꯠꯇꯅ ꯀꯅꯥꯒꯤ ꯑꯁꯥꯗ ꯅꯣꯛꯂꯨꯒꯅꯤ? ꯃꯁꯤꯃꯛꯅꯁꯨ ꯑꯩ ꯏꯆꯥꯒꯤꯗꯃꯛ ꯍꯤꯡꯂꯤꯕꯅꯤ꯫ ꯑꯩꯅ ꯍꯪꯈꯤ, ꯏꯆꯥꯕꯨ ꯆꯥꯛ ꯑꯣꯛꯂꯕꯣ? ꯈꯔ ꯍꯥꯞꯂꯛꯈꯤꯒꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯈꯨꯝꯂꯛꯏ, ꯑꯣꯛꯂꯅꯤꯌꯦ ꯃꯃꯥ, ꯅꯪꯁꯨ ꯆꯥꯊꯣꯛꯑꯣ꯫ ꯌꯨꯝ ꯀꯥꯏꯕ ꯀꯩꯁꯨ ꯀꯨꯏꯈꯤꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯦ ꯌꯦꯡꯕꯗ ꯃꯑꯣꯡ ꯇꯥꯏ, ꯃꯁꯛ ꯐꯖꯩ ꯍꯥꯏꯔꯕꯁꯨ ꯌꯨꯝ ꯑꯁꯦ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ꯫ ꯑꯩꯗꯤ ꯂꯥꯟꯈꯤꯗꯕꯅꯤ꯫ ꯑꯩꯅ ꯂꯥꯟꯈꯤꯕꯗꯤ ꯎꯇꯣꯡ ꯑꯍꯣꯕꯗ ꯂꯤꯠꯄ ꯉꯝꯈꯤꯗꯕ ꯑꯗꯨꯅꯤ꯫ ꯃꯍꯥꯛꯅ ꯈꯟꯈꯤ ꯎꯇꯣꯡ ꯂꯤꯠꯄ ꯉꯝꯕꯤ ꯃꯍꯥꯛ ꯑꯗꯣ ꯃꯥꯒꯤ ꯑꯁꯦꯡꯕ ꯂꯣꯏꯅꯕꯤꯅꯤ ꯍꯥꯏꯅ꯫ ꯃꯍꯥꯛ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯅꯤ ꯀꯅꯥꯅ ꯆꯨꯝꯂꯤꯕ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯇꯥꯍꯟꯕꯤꯔꯤ꯫ ꯃꯥꯒꯤ ꯃꯔꯨꯞꯄꯨꯅ ꯆꯤꯡꯅꯔꯤ꯫ ꯃꯔꯨꯞ ꯑꯗꯨꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯣ ꯀꯔꯤꯅꯣ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯃꯍꯥꯛꯅ ꯃꯔꯨꯞꯀꯤ ꯃꯆꯤꯟ ꯃꯦꯟꯈꯤꯕꯅꯤ꯫ ꯑꯆꯨꯝꯕꯅꯤ, ꯑꯩꯅ ꯂꯥꯟꯈꯤꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯈꯤꯕꯅꯤ꯫ ꯏꯄꯨꯔꯣꯏꯕꯅ ꯌꯥꯈꯤꯗ꯭ꯔꯕ, ꯃꯈꯥ ꯁꯝꯊꯍꯟꯈꯤꯗ꯭ꯔꯕ ꯋꯥ ꯑꯃꯕꯨ ꯑꯩꯅ ꯇꯥꯔꯨꯕꯒꯤꯗꯃꯛ ꯑꯩ ꯋꯥꯈꯜ ꯃꯌꯥꯝ ꯑꯃꯅ ꯏꯇꯥꯎ ꯇꯥꯎꯅ ꯉꯥꯏꯍꯥꯛ ꯍꯤꯞꯊꯔꯨꯔ ꯃꯥꯜꯂꯦ꯫ ꯏꯅꯦꯝ ꯃꯦꯝꯆꯥꯅ ꯀꯧꯔꯛꯄꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯈꯤ꯫ ꯅꯁꯥ ꯉꯝꯗꯕ꯭ꯔꯣ ꯅꯪꯕꯣ? ꯏꯅꯦꯝꯅ ꯍꯪꯂꯛꯄꯅꯤ꯫ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯏꯃꯥ꯫ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯪꯕꯣ? ꯃꯄꯥꯟꯗ ꯉꯥꯏꯍꯥꯛꯁꯨ ꯐꯝꯃꯣ꯫ ꯑꯩ ꯉꯁꯤꯗꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯂꯒꯦ, ꯃꯥꯒꯤ ꯃꯅꯤꯡꯗꯗꯤ ꯊꯨꯡꯖꯔꯁꯅꯨ꯫ ꯑꯩ ꯋꯥ ꯑꯁꯤ ꯍꯥꯏꯕꯒ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯔꯝꯗꯤ ꯌꯨꯝ ꯑꯁꯦ ꯑꯩꯅ ꯊꯥꯗꯣꯛꯅꯤꯡꯈꯤꯗꯦ꯫ ꯃꯗꯨ ꯇꯧꯒꯅꯨ ꯏꯕꯦꯝꯃ, ꯑꯩꯒꯤ ꯏꯆꯥꯒꯤ ꯍꯥꯛꯇꯛꯇꯒꯤ ꯏꯃꯨꯡ ꯑꯁꯦ ꯃꯥꯡꯗꯣꯔꯕ꯭ꯔꯥ? ꯏꯕꯦꯝꯃ, ꯏꯃꯧꯒꯤ ꯊꯧꯅꯥꯅ ꯌꯨꯝ ꯑꯁꯤꯕꯨ ꯀꯟꯕꯤꯔꯝꯕ ꯄꯥꯝꯗꯕ꯭ꯔꯥ? ꯏꯃꯥꯗꯣ ꯑꯩꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯂꯒꯦ ꯍꯥꯏꯔꯨꯕꯗ ꯌꯥꯝꯅ ꯀꯞꯂꯛꯈꯤ꯫ ꯑꯩꯅ ꯊꯦꯝꯖꯤꯜꯂꯤ, ꯏꯃꯥ, ꯑꯗꯨꯝꯅ ꯀꯞꯀꯅꯨ꯫ ꯅꯃꯧ ꯑꯃꯨꯛ ꯁꯣꯏꯗꯅ ꯌꯨꯝꯁꯤꯗ ꯂꯥꯛꯈꯤꯅꯤ꯫ ꯄꯨꯟꯁꯤꯁꯦ ꯂꯥꯟꯐꯝꯅꯦ ꯍꯥꯏꯅꯩ꯫ ꯅꯃꯧꯁꯨ ꯂꯥꯟꯐꯝ ꯑꯃꯒꯤꯗꯃꯛ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯅꯨꯄꯤꯁꯨ ꯃꯤꯑꯣꯏꯕꯅꯤ, ꯅꯨꯄꯤꯁꯨ ꯁꯃꯥꯖ ꯑꯁꯤꯗ ꯑꯆꯧꯕ ꯍꯛ ꯂꯩ꯫ ꯅꯨꯄꯥꯅ ꯆꯠꯁꯤ ꯍꯥꯏꯔꯒ ꯆꯠꯄ, ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯍꯦꯛ ꯍꯟꯈꯤꯕ, ꯅꯨꯄꯥꯅ ꯏꯟꯊꯣꯛꯄꯤꯔꯦ ꯍꯥꯏꯗꯨꯅ ꯇꯣꯟꯊꯔꯒ ꯀꯞꯅ ꯀꯞꯅ ꯍꯤꯡꯕ ꯑꯩ ꯄꯥꯝꯗꯦ꯫ ꯑꯩꯁꯨ ꯃꯃꯥꯅꯤ, ꯊꯥꯕꯨꯝ ꯇꯔꯥ ꯅꯥꯎ ꯄꯨꯔꯒ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯑꯁꯥ ꯑꯃꯒꯤꯗꯃꯛ ꯏꯆꯥ ꯑꯅꯤ ꯑꯁꯦ ꯄꯣꯛꯂꯛꯈꯤꯕꯅꯤ꯫ ꯅꯨꯄꯥꯅ ꯊꯧꯖꯥꯟꯕꯤꯅꯕ, ꯅꯨꯄꯥꯒꯤ ꯐꯤꯖꯤ ꯐꯤꯅꯥꯗ ꯌꯥꯜꯂꯒ ꯍꯤꯡꯕꯗꯨꯁꯨ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯅꯨꯄꯥ ꯈꯛꯇꯅ, ꯅꯨꯄꯤ ꯈꯛꯇꯅ ꯁꯃꯥꯖ ꯁꯦꯝꯕ ꯌꯥꯕꯁꯨ ꯅꯠꯇꯦ꯫ ꯌꯨꯝꯕꯥꯟꯃꯤꯟꯅꯒꯦ ꯍꯥꯏꯔꯕꯗꯤ ꯌꯥꯅꯕ, ꯊꯥꯖꯅꯕ ꯍꯥꯏꯕꯁꯤꯁꯨ ꯇꯉꯥꯏ ꯐꯗꯕꯅꯤ꯫ ꯑꯩꯅ ꯊꯥꯖꯕ ꯃꯥꯡꯍꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯅ ꯑꯩꯕꯨ ꯏꯟꯊꯣꯛꯂꯤꯕ꯭ꯔꯥ? ꯃꯩꯆꯥ, ꯊꯃꯣꯏꯗ ꯑꯁꯨꯝ ꯑꯣꯝꯗꯨꯅ ꯊꯝꯕꯅ ꯐꯔꯤꯕ꯭ꯔꯥ? ꯊꯦꯡꯅꯕ ꯇꯥꯕꯅꯤ꯫ ꯏꯄꯥꯝꯂꯣꯝꯗꯁꯨ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯁꯦ ꯅꯣꯡꯃꯗꯤ ꯌꯧꯔꯛꯈꯤ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯗꯨꯅ ꯍꯥꯏꯈꯤꯕ ꯅꯠꯇꯦ꯫ ꯅꯣꯡꯃ ꯇꯥꯃꯣꯆꯧꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯏꯅꯦꯝ ꯃꯦꯝꯆꯥꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯈꯤ꯫ ꯚꯦꯃꯥ, ꯁꯨꯔꯃꯤ, ꯅꯪ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨꯀꯣ꯫ ꯅꯪꯒꯤꯗꯃꯛꯁꯨ ꯏꯃꯥ ꯂꯩꯔꯤ꯫ ꯃꯈꯣꯏꯅ ꯄꯪꯍꯦꯟ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯏꯅꯦꯝ ꯃꯦꯝꯆꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯩ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯀꯔꯤꯁꯨ ꯍꯥꯏꯗꯨꯅ ꯊꯝꯃꯤ꯫ ꯐꯣꯟ ꯑꯗꯣ ꯑꯃꯨꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯤꯡꯂꯛꯈꯤ꯫ ꯑꯩ ꯄꯥꯏꯈꯠꯂꯨꯗ꯭ꯔꯦ꯫
imaga wari sanaringay khanghaudabani haibsu yai. Ay yumda hankrore ima. Ay yam pende. Ay gidamak khandrabasu. Ichani sigidi khara khanbiba pabani. Hai adumna haigano. Nangdine yum asigi asengba yumbu rembine. Ngasayda kumansu laklambani. Imana hipkibaduda haudoraktrabani. Imasu isa kharadi nungaireda. Ado ngasidi kari insang thongse haibano. Aina kumki samthong oina taurage. Makoidi chaka chadrabra. Ine mem chana hanglakbani. Chade. Aina kumki bani. Ine mem chado machinda kari no sonki. Imagi bunga nangse gyan tabra khanbani ko imadi. Nupi lon babu. Lijat chajat da su hongbrane. Nang pap soidana pugani ko. Yasanglakpa matamni ay imungda thabak loisili khumangi makhon taki thangnaba kada manganga wari sanari mangangna hairai yam thajadana kai chalubuno bhai khumanna imagi manakta sum laklambane masa ngamdena taba ado nangsu thabak halakhre haibuda unakhigena mangang saura ai thabak halabanina unawa farak taraba natro nangna khali wakhal sibu karino khuman ngakna khumlaki kaino mangang nang hairidu ado nang imar nungairu da thabak tawno phare ai han khrage mangang na hoi ai halawani na hankiba tabane natro ado hayeng khaidi tinaba maruki namada khudong sawa launabadi honaganu ko ai laitringai dadi yumsida sanghaningde khuman ngakna kaino ngasidi ko siyang kolida ima masa ngamde haibuda chanaba khara thilakpani mangang laukhalai aduda mahausa oidaba ma yawbuda haibane khuman saugalai kari wahai watana aigoda kari singnarino hekta hairo mangang ngangaga hairai ai leitaba tanza yenglaga nangna surmiga kari tawri haiba ai siloina khange khuman mangang da munna yenglaga kari haiba nang magna aduguma wahai hairaba ai ngasai makai tahaduna leirambani changsilaga khamdoi kaino dada wa ngangbada khara khantabasu phabani aina kari akaiba thabak tawkhrage mangang phingna hairai nangna tawba thawa aina khanglai khanbro nangdi oktabine oktabe ai nang kalai no pamtre khuman hairiba wahai singadu taba ngamdra male lauraga hairai nang wahai ado ani suna haigano suiti du lengam sangam dana thoglai wangang haibi leiton sengbi saduna ingna tapna hairaki aina suhana haijakrabaduni tamoda ai khoidi mitchinari haidena noigina masina khitma helabani ai khoyum sida leiba bhauki rakdore ai suma chinglai ai su on khalaga khumki hey nanguma mathong maram khangdaba nupi amana imada aduguma wahai sinaba yabra nang asi sini egi khuta sweetie makhwanga metlaga ho ai khoidine khanabaga kijaye noigumba mi kidaba nupiga onsina basu pamjade aina sauna on khalaga khumi hey laitin jandabi sweetie no fe tauna mangangi manakta sangsilaga kotharaga hairei aina hanasu haidra yengone mi de hakan jangbinaba ama leire haidana khalai khangda khai masong phandok lise ha ha yo yengjaning theda asing biga su sadana thajadaba kayani mitmang da loina urakliba migi nupa su munbiraga amuk su pendraduna aibu inthok pinaba honari ithanta haijaki nupa nang suni hingnabagi tamak nupa nangonda tangjagadaba natte aisu iromdop lepanghamgani aibu aduk chokpa thabak amagi badaram tawbududi ai tasengna sauningi maga aiga kayara khanakre yumgi imana nongma phone tawraki ai imagi paukhum piba ngamkhide machani ngolna waraga yengba ngamgadaba mama ngasi ki taibangda leiramgadra bema kaidhaure nasa ngamdrabro nangbo aigi ima tamphana hanglakpani kaisu tawdeda ima kaidhoromino ima bo aina hangbani nungsa sabasidane
ꯐꯦꯟ ꯊꯥꯔꯒ ꯄꯣꯊꯥꯔꯤꯅꯤ ꯅꯣꯏꯒꯤꯗꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯝꯂꯅꯤ ꯆꯥꯛ ꯏꯁꯤꯡꯗꯤ ꯀꯝꯗꯧꯔꯦ ꯆꯥꯗ꯭ꯔꯤꯌꯦ ꯊꯣꯡꯕꯗꯤ ꯂꯣꯏꯔꯕꯅꯤ ꯏꯃꯥꯅ ꯐꯣꯟ ꯇꯧꯔꯛꯂꯤꯁꯦ ꯋꯥ ꯑꯃ ꯍꯪꯒꯦꯅ ꯇꯧꯔꯛꯂꯤꯕꯅꯤ ꯀꯔꯤ ꯋꯥꯅꯣ ꯏꯃꯥ ꯅꯪ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯩꯈꯣꯏꯗ ꯁꯨꯝ ꯂꯣꯠꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯑꯩꯒꯤ ꯂꯥꯏꯕꯛꯅꯅꯤ ꯈꯜꯂꯒꯦ ꯃꯥꯒꯤ ꯑꯄꯥꯝꯕꯅꯤ ꯑꯩꯅ ꯄꯪꯂꯨꯕꯅꯤ ꯈꯟꯕ ꯇꯥꯕꯅꯤ ꯑꯗꯣ ꯋꯥ ꯑꯗꯨ ꯏꯃꯥꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯃꯨꯗꯅ ꯑꯩꯒꯤ ꯁꯦꯕꯥꯁꯦ ꯄꯦꯟꯗ꯭ꯔ ꯃꯥꯜꯂꯦ ꯏꯃꯥ ꯈꯪꯗꯦ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ ꯑꯩꯁꯨ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯛꯇꯨꯅ ꯀꯞꯊꯣꯛꯂꯨꯔꯦ ꯐꯩ ꯃꯥꯅ ꯑꯗꯨꯃ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯅꯪ ꯇꯥꯃꯣꯆꯧꯒ ꯏꯃꯥꯒ ꯂꯥꯛꯀꯦ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯒꯦ ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤ ꯏꯁꯨꯗꯨꯒꯅꯦ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯁꯤ ꯏꯃꯥ ꯂꯧꯕ ꯂꯥꯛꯀꯦ ꯏꯃꯥ ꯑꯩ ꯌꯨꯝꯗꯁꯨ ꯍꯜꯂꯛꯂꯣꯏ ꯑꯩ ꯃꯃꯥ ꯑꯃꯅꯤ ꯏꯆꯥꯒꯤꯗꯃꯛ ꯍꯤꯡꯈꯤꯅꯤ ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯩ ꯍꯤꯡꯅꯕ ꯍꯣꯠꯅꯒꯅꯤ ꯌꯨꯝꯁꯤꯗ ꯂꯩꯇ꯭ꯔꯕꯁꯨ ꯑꯩ ꯍꯤꯡꯕ ꯉꯝꯒꯅꯤ ꯏꯃꯥꯅ ꯄꯥꯎꯃꯦꯜꯂꯛꯈꯤ ꯇꯥꯃꯣꯆꯧꯒ ꯏꯃꯥꯒꯁꯨ ꯂꯥꯛꯀꯦ ꯅꯪ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯏꯃꯥ ꯅꯈꯣꯏ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯨ ꯑꯗꯨꯒꯤ ꯃꯍꯨꯠ ꯅꯆꯥꯗ ꯊꯧꯅꯥ ꯄꯤꯕꯤꯌꯨ ꯑꯩ ꯂꯥꯟꯊꯦꯡꯅꯒꯅꯤ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯒꯤ ꯍꯛ ꯅꯨꯄꯥꯁꯤꯡꯒꯤ ꯃꯈꯨꯠꯇ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯑꯩ ꯁꯣꯏꯗꯅ ꯎꯠꯀꯅꯤ ꯅꯨꯄꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏꯗꯕꯤ ꯅꯨꯄꯤꯗꯨꯗꯤ ꯑꯩ ꯑꯣꯏꯅꯤꯡꯗꯦ ꯑꯩ ꯀꯅꯥꯒꯤꯁꯨ ꯃꯄꯥꯟ ꯇꯥꯡꯗꯅ ꯍꯤꯡꯕ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯥꯏꯊꯤꯕ ꯌꯥꯔꯣꯏ ꯑꯩ ꯀꯅꯥꯗꯁꯨ ꯂꯥꯟꯈꯤꯗꯦ ꯑꯩ ꯑꯣꯛꯇꯕꯤ ꯅꯠꯇꯦ ꯃꯍꯥꯛꯅ ꯑꯩꯕꯨ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯅ ꯎꯠꯅꯕ ꯍꯣꯠꯅꯔꯤ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯣꯟꯅ ꯂꯩꯕꯁꯦ ꯄꯥꯝꯗꯦ ꯑꯗꯨꯃꯛꯄꯨ ꯊꯧꯒꯜꯂꯣꯟ ꯀꯥꯏꯕꯁꯨ ꯄꯥꯝꯗꯦ ꯑꯗꯨꯅ ꯈꯪꯂꯤꯕꯅꯤ ꯑꯩ ꯋꯥ ꯉꯥꯡꯕ ꯉꯝꯂꯛꯇꯦ ꯄꯦꯟꯗꯕꯅ ꯑꯩ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯈꯤ ꯑꯗꯨꯕꯨ ꯑꯩ ꯀꯞꯇꯅꯕꯗꯤ ꯍꯣꯠꯅꯈꯤ ꯏꯃꯥꯅ ꯊꯦꯝꯖꯤꯜꯂꯛꯏ ꯐꯔꯦ ꯐꯔꯦ ꯅꯪꯅꯕꯨ ꯑꯗꯨ ꯌꯧꯔꯕꯅꯤꯅ ꯏꯃꯥ ꯂꯥꯛꯂꯔꯣꯏ ꯏꯆꯥꯅ ꯂꯥꯟꯗꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯏꯆꯥꯒꯤ ꯃꯤꯠꯀꯤ ꯄꯤꯗꯣ ꯂꯦꯝꯅ ꯃꯥꯡꯗꯕ ꯑꯣꯏꯁꯅꯨ ꯏꯃꯥ ꯊꯝꯂꯒꯦꯀꯣ ꯑꯩꯒꯤ ꯅꯤꯡꯉꯝꯗꯕꯒꯤ ꯃꯥꯏꯊꯣꯡ ꯑꯁꯦ ꯇꯥꯃꯣꯆꯧꯅ ꯎꯔꯒ ꯑꯁꯥꯎꯕꯒꯤ ꯃꯩꯔꯤ ꯑꯃ ꯑꯃꯨꯛ ꯆꯨꯈꯠꯍꯟꯕ ꯄꯥꯝꯗꯦ ꯑꯗꯨꯅ ꯑꯩꯅꯁꯨ ꯊꯤꯡꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯇꯥꯃꯣꯆꯧꯅ ꯂꯥꯛꯈꯤꯕ ꯊꯣꯛꯂꯕ ꯃꯆꯟꯒꯤꯗꯃꯛ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯉꯝꯗꯦ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯂꯣꯏ ꯆꯥꯛ ꯂꯣꯏꯔꯕꯣ ꯏꯕꯦꯝꯃ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯥ ꯏꯕꯨꯡꯉꯣꯗꯤ ꯏꯅꯦꯝ ꯃꯦꯝꯆꯥꯅ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯄꯅꯤ ꯍꯜꯂꯛꯇ꯭ꯔꯤ ꯏꯃꯥ ꯆꯥꯛꯁꯨ ꯂꯣꯏꯔꯕꯅꯤ ꯑꯉꯥꯡꯁꯨ ꯂꯥꯝꯂꯝꯂꯅꯤ ꯏꯁꯨ ꯑꯅꯤꯗꯤ ꯑꯩꯒꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯂꯧꯔꯥꯏ ꯍꯧꯔꯤ ꯆꯟꯆꯟ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯕꯗꯨꯗ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥꯅ ꯂꯥꯛꯂꯤꯕꯅꯤ ꯊꯤꯅꯕ ꯇꯧꯔꯛꯂꯒꯦ ꯏꯃꯥ ꯑꯗꯨꯗꯤ ꯅꯪ ꯊꯤꯔꯝꯃꯣꯀꯣ ꯂꯥꯏꯔꯤꯛꯀ ꯂꯣꯏꯁꯤꯟꯕꯤꯔꯨꯈꯤꯒꯦ ꯑꯗꯨꯒ ꯂꯥꯛꯑꯒꯦ ꯏꯃꯥꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯏꯃꯥ ꯏꯆꯥ ꯐꯃꯨꯡꯗ ꯋꯥꯔꯤ ꯁꯥꯔꯒ ꯂꯩ ꯃꯃꯥ ꯑꯩꯈꯣꯏ ꯄꯄꯥꯁꯦ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕꯣ ꯇꯨꯝꯕꯁꯨ ꯑꯩꯈꯣꯏꯒ ꯇꯨꯝꯃꯤꯟꯅꯗꯦ ꯃꯉꯥꯜꯅ ꯍꯪꯂꯛꯄꯅꯤ ꯑꯗꯣ ꯄꯄꯥꯅ ꯑꯩꯁꯦ ꯅꯨꯡꯁꯤ ꯍꯥꯏꯌꯦ ꯉꯁꯥꯏ ꯂꯩꯃꯅ ꯍꯥꯏꯔꯛꯏ ꯃꯉꯥꯜꯅ ꯑꯃꯨꯛ ꯆꯟꯆꯟ ꯅꯪ ꯄꯄꯥꯒ ꯃꯃꯥꯒ ꯀꯅꯥꯅ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯂꯩꯃꯅ ꯑꯃꯨꯛ ꯂꯣꯏꯅ ꯅꯨꯡꯁꯤ ꯑꯩꯗꯤ ꯃꯃꯥꯁꯨ ꯄꯄꯥꯁꯨ ꯑꯩꯗꯤ ꯃꯃꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯃꯉꯥꯜꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯉꯣꯟꯗ ꯀꯣꯜꯂꯒ ꯍꯥꯏꯔꯛꯄꯅꯤ ꯂꯩꯃꯅ ꯑꯩꯉꯣꯟꯗ ꯍꯪꯂꯛꯏ ꯑꯗꯣ ꯄꯄꯥ ꯍꯜꯂꯛꯈꯤꯔꯣꯏꯗ꯭ꯔꯣ ꯄꯄꯥꯒ ꯇꯨꯝꯅꯤꯡꯉꯦ ꯉꯁꯤꯗꯤ ꯈꯨꯃꯟꯒꯤ ꯋꯥꯗꯣ ꯑꯩꯁꯨ ꯆꯤꯡꯅꯕꯗꯤ ꯂꯩꯈꯤ ꯇꯁꯦꯡꯅ ꯆꯨꯝꯂꯝꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇ ꯁ꯭ꯋꯤꯇꯤ ꯅꯨꯄꯥ ꯑꯃꯅ ꯊꯤꯜꯂꯛꯄ ꯑꯩꯅ ꯎꯍꯧꯏ ꯅꯨꯄꯥ ꯑꯗꯣ ꯎꯈꯤꯕꯒꯨꯝꯁꯨ ꯇꯧꯈ꯭ꯔꯦ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯀ꯭ꯋꯥꯇꯔ ꯄꯦꯟ ꯁꯦꯠꯄ ꯇꯤ ꯁꯥꯔꯠ ꯋꯥꯏꯠꯀꯤ ꯂꯤꯠꯄ ꯇꯞꯅ ꯇꯞꯅ ꯅꯤꯡꯁꯤꯡꯂꯛꯈꯤ ꯑꯣ ꯀꯣꯔꯠꯇꯒꯤ ꯌꯥꯝ ꯁꯥꯎꯅ ꯊꯣꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯈꯨꯃꯟꯅ ꯍꯥꯏꯕꯗꯨꯒ ꯍꯥꯏꯔꯨꯔꯕꯗꯤ ꯆꯤꯡꯅꯔꯤꯕꯁꯦ ꯇꯁꯦꯡꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯔꯤ ꯁ꯭ꯋꯤꯇꯤ ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ ꯅꯪꯁꯨ ꯑꯩꯅ ꯋꯥꯔꯧꯏ ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯈꯨꯃꯟꯅ ꯇꯝꯂꯛꯄ ꯄꯥꯎ ꯑꯗꯨ ꯃꯉꯥꯡꯅꯗꯤ ꯊꯥꯖꯕ ꯉꯝꯈꯤꯗꯦ ꯃꯗꯨꯅ ꯑꯩꯕꯨ ꯃꯤꯡꯆꯠ ꯊꯤꯅꯕ ꯑꯣꯏꯈꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯤꯡꯅꯔꯤ ꯈꯨꯃꯟꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯇꯥꯈꯤꯁꯤ
Numit ado tasengna isuk-sukna mami. Khuman office ka mari lainana mangangga wari sanaba lakhibani. Pungsu 8:30 tarabani. Khumandu gate kansilakpaga nupa amaga thengainaki. Kharaga mambane masakti khanghandraba male. Ayu hawdre mambasida waraw yadeko. Khumanna saudanaba haikhibani. Nupa adu tapna hawgatlaga hanna yenglaktana chatkre. Magi matawdo magi masak uhaningdabagi mataw manbagum tawki male. Nupa aduna chatkibadu Khuman haifeti yenglaga changlakpada amamba maraktuda karigumba amada he kaurura male. Madu Khumanna flashlight thalaga yengbada wallet oiramle. Madu ubada Khumanna nupa adu ningsinglaki. Kari wakhaldagino nupa adu kanano maming kari kawi haibadu khangningkhraduna wallet adu khanthaba tawdana hangdoklaga yenglui. Pakasana Khuman maming adu machinda solaga khanjaki. Mafam masida karigidama. Khumandu khanjanana changlaki. Imungda mi ama changkhibadu ubada Khumanna kaurai. Akhoi mangangbu halakhraba. Khumanna kaubudu tabada amuk thoraga khumai. Atai kanasu nate Sweety ni. Sweety na hairai. Tamo oire imungda pothari bani. Imungda oina changbiro. Khumanna noklaga khumi. Khangdre akhoi mangangdi thenga halakku male. Nongwada thengade. Paisa paimandra tawribra khangdre. Gate changlakpasi mai amata hek thanbu udene. Sweety su noklaga onthongna ikai khreda tawrise. Blab to yadra male. Hayeng amukta sindokdradi. Khangdeda tamo. Punsi se asomna asom leladra. Khumanna amu phagi oina hangi. Karino akhoi mangangna luna tawbidrabo. Ado akhoi mangangdi yam nungai male. Nupi anina seba tawbadagi. Sweety na Khumanbu imungda pusilai. Khumanna midi yam nungai male. Unabaga se pak fangkhidreba. Mangangna khangdreda bai thabak mayamse. Khumanna file ama puthoraklaga mangangda pirami. Hayeng office lakpadi yabane. Aduda aise hayeng thabak amagi suti lawre. Adugi thenglasu thengna haujikta laklabane. Mangang file adu phaklaga chinasing adu mangangna yenglai. Aduga tapna hairai. Khangdre tawrise chahi yam likhai thabak yam sile haidune. Office ta nangla laga thengnaba natradi upai leitre. Khumanna khumlai. Ado manga wari ama sanadau leibaniko. Nongo fazana sanarasi. Aishu hanaba tawrage. Hoi nang leibagi aina netana leiba ngamlibanida. Aduna lamdrabadi sigi film asi yoba ngamba nade. Ai thongal bau thinjage. Mangangna hairakpani. Mangangna Khumanbu gate fawba thindorai. Wari susum sanai. Imana nungaroidaba thabakki tawnuko. Haukhibana haukhrasu ima se nangidama khanbada yam wazarabane. Khumanna hairakpani. Mangangna khumlai. Aishu loina khangiba. Ima se aibu sum saura leira male. Nangsu nongmada laga thembiba yabane. Aishu lakanida. Ado ibani aruba wari amadi leibaniko. Ai haujikti hairoige. Mangangna holiday nangi aruba wari se thainadagi hek toktre. Mangangsu lehaure. Khumansu mayumda hankre. Yum hek yaubaga ngasagi walletu lauthoklaga kari yauba haibadu yenglami. Sweety gi photo amasu yauba thengnaki. Photo adugi maningda red marker na cross symbol su thamli. Sweety kanano pakasana kanano. Khuman ngaihak wakhal tawduna khallaga leiki. Kari wari leiriba. Khuman ahing adu tumthaba yakhide. Asumna numit adudagi Sweety gi khungul lirakibani. Adubu pak hek khangba ngamkhide. Mangangda sekshinaba wa kharadi haudokibani. Adubu Khuman gi wa aremba taki. Tawbadi Khumanna karino haibadu khudam ulaga haibadu ngamkhidabanani. Numit adu Mangang Khuman gi office da laki. Mangang changlakpada staff pumnamak respect tawraki.
ꯆꯥꯎꯔꯕ ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯃꯄꯨꯅꯤ, ꯃꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯐꯝ ꯊꯣꯛꯄꯅꯤ꯫ ꯈꯨꯃꯟꯅ ꯍꯥꯏꯔꯛꯏ, ꯁꯥꯔ, ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯣ꯫ ꯀꯅꯥ ꯂꯩ? ꯀꯣꯐꯤ ꯑꯝꯇ ꯁꯦꯝꯍꯜꯂꯣ꯫ ꯃꯉꯥꯡ ꯁꯥꯎꯔꯞ, ꯑꯩꯅ ꯁꯥꯔ ꯀꯧꯔꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯑꯩꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯕꯒꯤꯅꯣ? ꯑꯩ ꯁꯥꯎꯍꯟꯖꯅꯨ꯫ ꯈꯨꯃꯟꯅ, ꯑꯣꯐꯤꯁꯀꯤ ꯔꯨꯜ ꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤꯗ꯫ ꯑꯣꯐꯤꯁ ꯅꯠꯇꯕ ꯃꯐꯝꯗꯗꯤ ꯃꯤꯡ ꯑꯗꯨꯝ ꯀꯧꯔꯤꯗꯨꯕꯨ꯫ ꯌꯥꯔꯦꯕ, ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯨꯁꯦ꯫ ꯑꯗꯣ ꯅꯪꯅ ꯋꯥꯔꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯨꯗ ꯑꯩ ꯍꯦꯛꯇ ꯆꯦꯜꯂꯛꯏꯅꯦ꯫ ꯀꯔꯤ ꯋꯥꯔꯤꯅꯣ? ꯁꯤꯗ ꯁꯥꯟꯅꯕꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ꯫ ꯃꯉꯥꯡꯅ ꯍꯪꯂꯛꯏ꯫ ꯑꯗꯨꯗꯤ ꯊꯕꯛ ꯆꯤꯟꯗ꯭ꯔꯒꯗꯤ ꯀꯣꯏꯊꯣꯛꯇꯕꯁꯨ ꯀꯨꯏꯔꯦ, ꯀꯅꯥꯗꯨꯅ ꯁꯤꯟꯅꯔꯝꯃꯣ꯫ ꯈꯨꯃꯟꯅ, ꯐꯔꯦꯅꯦ ꯑꯗꯨꯗꯤ꯫ ꯈꯨꯃꯟꯅ ꯚꯦꯟ ꯈꯤꯡꯂꯛꯏ꯫ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯂꯤꯕꯗꯨꯗ ꯈꯨꯃꯟꯅ ꯍꯥꯏꯔꯛꯏ, ꯑꯩ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ, ꯑꯦꯁꯤꯁꯇꯦꯟ ꯊꯣꯏꯕꯗꯣ ꯈꯔ ꯌꯦꯡꯁꯤꯜꯂꯝꯃꯣ ꯍꯥꯏꯌꯨꯀꯣ, ꯑꯩ ꯆꯠꯂꯒꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯐꯅꯤ ꯁꯥꯔ꯫ ꯃꯉꯥꯡꯒ ꯈꯨꯃꯟꯒꯁꯨ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤ꯫